ꯋꯥꯏ ꯀꯦꯟꯗ꯭ꯔꯁꯤ ꯀꯗꯥꯏꯗꯒꯤ ꯆꯤꯡꯉꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯑꯩ ꯀꯩꯗꯧꯖꯔꯛꯀꯦ ꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯍꯦꯛ ꯄꯨꯂꯤꯁ ꯃꯃꯥꯡꯒꯤꯗꯒꯤ ꯆꯪꯉꯛꯏꯕ ꯏꯔꯣꯡ ꯇꯥꯈꯤꯕ ꯌꯥꯕ ꯃꯥꯏꯕꯝ ꯇꯥꯈꯤꯕ ꯌꯥꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯤꯡꯉꯦꯀꯣ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯔꯤꯚꯔꯒꯤ ꯃꯅꯨꯡꯗꯅꯤ ꯏꯝꯐꯥꯜ ꯔꯤꯚꯔ ꯁꯤꯒꯤ ꯁꯥꯏꯗꯠꯇ ꯑꯁꯣꯝꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯥꯏꯗ ꯇꯥꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯁꯤꯅ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯅꯤꯀꯣ ꯁꯤ ꯃꯥꯏꯕꯝ ꯄꯜꯂꯤꯅꯤ ꯃꯁꯤꯗ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦꯀꯣ ꯃꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯀꯌꯥꯔꯛ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯗꯁꯨ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯦꯝꯕꯤꯔꯔꯣꯏꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅꯥ ꯂꯁ ꯑꯂꯥꯎꯗꯤꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯕꯅꯤꯀꯣ ꯃꯍꯥꯛꯁꯦ ꯑꯀꯥꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯦꯁ ꯗꯤ ꯁꯤ ꯏꯔꯣꯡꯗꯒꯤ ꯇꯥꯔꯛꯑꯒ ꯃꯥꯏꯕꯝꯄꯜꯂꯤ ꯔꯣꯗ ꯍꯥꯏꯕꯗꯨꯅꯤ ꯑꯦꯁ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯃꯃꯥꯡꯒꯁꯤꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕꯅꯤꯀꯣ ꯁꯤ ꯑꯦꯁ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯃꯃꯥꯡꯅꯤ ꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕꯅꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯁꯦꯝꯖꯤꯜꯂꯦ ꯃꯥꯏꯕꯝꯄꯜꯂꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏ ꯂꯨꯡ ꯊꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯅꯤ ꯑꯇꯩꯁꯤꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯩꯕꯣꯡ ꯃꯈꯣꯡ ꯄꯔꯤꯡꯗꯒꯁꯦ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯦꯞꯁꯤꯗ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯇ ꯆꯟꯗ꯭ꯔꯕ ꯀꯦꯟꯗ꯭ꯔꯔ ꯀꯥꯏꯅ ꯈꯟꯖꯜꯂꯛꯄ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯔꯤꯃꯥꯏꯟ ꯇꯧꯕꯅꯤꯀꯣ ꯁꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯄꯔꯤꯡꯅꯤ ꯑꯗꯣ ꯁꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯁꯤ ꯄꯔꯤꯡꯁꯤꯗ ꯁꯤꯁꯤꯗ ꯑꯩ ꯍꯜꯂꯒ ꯃꯌꯥꯝꯗ ꯍꯜꯂꯛꯀꯦ ꯁꯤ ꯑꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯄꯥꯗ ꯂꯩꯔꯤꯕ ꯊꯣꯡꯁꯤꯅꯤ ꯀ꯭ꯔꯣꯔ 4 ꯁꯤꯒꯤ ꯄꯩꯁꯥꯁꯤ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯂꯥꯛ 60 ꯉꯥꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯊꯣꯡꯁꯤ ꯁꯥꯗꯕꯤꯗ 2022ꯗ ꯋꯥꯛ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤꯀꯣ ꯁꯤꯁꯤ ꯃꯌꯥꯝ ꯇꯧꯁꯤ ꯀꯣꯟꯀ꯭ꯔꯤꯠ ꯋꯥꯛ ꯂꯣꯏꯔꯒ ꯁꯤ ꯊꯣꯡꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯥꯅ ꯈꯟꯖꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯨꯀꯣ ꯁꯨꯝ ꯁꯥꯃꯜꯂꯛꯇ꯭ꯔꯕꯅꯦ 2022 ꯍꯥꯏꯁꯤ ꯆꯍꯤ 5-6 ꯊꯥ ꯑꯃ ꯂꯣꯏꯗꯧꯔꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯁꯤꯅ ꯁꯤꯗ ꯂꯤꯇꯥꯟ ꯑꯃ ꯂꯩ ꯁꯤꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯂꯤꯇꯥꯟꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁꯦꯝꯃꯒ ꯑꯗꯨꯝ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯒ RCC ꯕ꯭ꯔꯤꯖ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯩ ꯍꯥꯏꯒꯗꯧꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯄꯥꯟꯗꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯩꯕꯣꯡ ꯃꯈꯣꯡ ꯄꯔꯤꯡꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯁꯤ ꯍꯦꯟꯖꯟꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯣꯡ ꯇꯥꯕꯗ ꯑꯗꯨꯝ ꯉꯥ ꯊꯥꯊꯕ ꯌꯥꯕ ꯂꯧꯍꯣꯜ ꯍꯨꯟꯕꯗ ꯑꯗꯨꯝ ꯍꯧꯒꯗꯕ ꯖꯒꯥ ꯑꯣꯏꯔꯕꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯂꯝ ꯂꯩꯔꯤꯀꯣ ꯁꯂꯝ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯁꯨ ꯂꯣꯏꯅ ꯐꯠꯇ꯭ꯔꯕꯅꯤ ꯂꯝꯕꯤ ꯑꯩꯈꯣꯏ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯂꯩꯄꯥꯛ ꯁꯂꯝ ꯍꯥꯏ ꯁꯤꯁꯤ ꯂꯩꯄꯥꯛ ꯁꯂꯝꯁꯤꯁꯨ ꯑꯩꯈꯣꯏ ꯏꯟꯁꯥꯜꯗ ꯊꯥꯖꯔꯛꯀꯅꯤꯀꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯒꯤ ꯏꯔꯣꯡ ꯇꯨ ꯍꯪꯒꯨꯟ ꯐꯥꯎꯅ ꯍꯥꯏꯖꯕꯗꯨꯗ ꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯎꯠꯂꯛꯏꯁꯤ ꯁꯤ ꯈꯦꯂꯥꯈꯣꯡ ꯐꯥꯎꯒꯤꯅꯤ ꯁꯤꯒꯤꯁꯤꯗ ꯗꯤꯕꯂꯞꯃꯦꯟ ꯑꯃꯗꯤ ꯑꯐꯕ ꯍꯥꯏꯕ ꯂꯝꯕꯤ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯃꯁꯤ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯦꯔꯥꯏ ꯊꯣꯡꯈꯣꯡ ꯊꯥꯔꯛꯏ ꯁꯤꯒꯤ ꯃꯇꯦꯛ ꯁꯦꯝꯃ ꯃꯦꯔꯥꯏ ꯊꯣꯡꯈꯣꯡꯗꯒꯤꯅ ꯁꯂꯝ ꯃꯔꯤꯐꯥꯡ ꯐꯥꯎꯁꯤ ꯁꯦꯝ ꯊꯥꯔꯦꯀꯣ ꯁꯣꯝꯗꯩ ꯁꯨꯝ ꯀꯣꯏꯔꯒ ꯂꯥꯛꯑꯒ ꯃꯗꯔꯁꯥ ꯏꯟꯗꯤꯌꯟ ꯏꯁꯂꯥꯝ ꯁꯤꯗꯁꯨ ꯂꯤꯇꯥꯟ ꯑꯃ ꯂꯩ ꯁꯤ ꯂꯤꯇꯥꯟꯁꯤꯁꯨ ꯁꯦꯝꯕꯗ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯝꯈ꯭ꯔꯕꯅꯤ ꯁꯤ ꯂꯤꯇꯥꯟꯁꯤ ꯈꯣꯡꯖꯤꯟꯒꯤ ꯂꯤꯇꯥꯟ ꯆꯤꯌꯥꯋꯥꯡꯕꯜ ꯐꯥꯎꯅꯕꯁꯦ ꯁꯤꯁꯤꯗ ꯂꯤꯇꯥꯟ ꯑꯃ ꯂꯩꯀꯣ ꯃꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤꯁꯤꯒ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯀꯔꯤꯁꯤꯡꯁꯤꯒ ꯗꯤꯕꯂꯞꯃꯦꯟꯁꯤꯒ ꯀꯌꯥꯝ ꯆꯥꯟꯅꯒꯦꯗꯣ ꯌꯦꯡꯉꯣ ꯂꯤꯇꯥꯟꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯒꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯁꯤꯁꯨ ꯄꯩꯁꯥ ꯂꯧꯊꯣꯛꯑ ꯁꯥꯕꯤꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯁꯨꯝ ꯁꯤꯗꯒꯤ ꯈꯦꯂꯥꯈꯣꯡ ꯃꯅꯨꯡ ꯆꯪꯉꯦ ꯁꯤ ꯗꯥꯝ ꯂꯩꯍꯧꯔꯦ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯃꯗꯔꯁꯥ ꯂꯩꯍꯧꯔꯦꯀꯣ ꯁꯨꯝ ꯆꯪꯉꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯤ ꯈꯦꯂꯥꯈꯣꯡ ꯂꯝꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯁꯤꯁꯨ ꯂꯣꯏꯅ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯁꯤ ꯑꯃꯐꯥꯎ ꯐꯠꯇ꯭ꯔꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ